Akasvani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Manipur Sangai Festival lising ani kunitoi, loigadaba no makakta ngai silak pagaloinana, kumai pangthopangi maruiba mapamsingda mi lakpagi chang hengalakli. Social Welfare Mantri Haikam Dingon Hairi, resource marang kaina lajdaba Manipuradi, Singapore gumna tourism na achoba income ohenba yai. Mukhyamantri Nongthomam Birena, Kolkata da laiba Consul General amasung High Commissioner sing unaduna, Raija sigi tourism chawkat hanbigi matangda wapam kaya khanakre. Social Welfare Director Ngangom Utamna Hairi, Home Department Emergency Response System number 112 chalaiba hore, amasung United Kingdom na Taramari Suba Manipur Polo International Laure. Amatoibigi Wakalon Haibasida, Tahasigi Kunma, Toidigi Chatarakiba, Manipur Sangai Festival Lising and Kunitoi, Loisilapagi Punja Adu Yosilakle, Festival Asi Loisingadaba Noma Kaktangai Labada, Festival Asigi Maruiba, Pangtopam Singi, Manunda Ama Oriva, Imphal Palace Compound the Labor, Hapta Kangzi Bundasu, Angan Badigi Hona Mioikia, Tomjin Nerakli, Ating Bapaw the Mapam Asida Sangnaba, Mioising Paring Lepnari. Mukhyamantri N Birena Festival asibu miyam hupna yengba yanabagidamak ngasi amasung hayeng aroiba numit asi half holiday ni haina laukthokrabani. Festival asibu yengba lakpa miyamna lambi chathok chasinda khudongchadaba kaya mayoknabasu yauri, mafam kyara traffic jam thoktuna tangai fadana chathok chachin tawbada khudongchadaba mayoknahali, khudongchadaba sing asi kohnaba raijagi police na thabak kaya marum paikatli. Hayeng Loisinbagi Thorum, Numidang Wairam Baigasandra Open Air Theatre Board Tapangtokani, Loisinbagi Thorum that Nat Kyobakala, Sanskriti Sing Yauna, Tongan Ba Thorum Sing Pangtokani, Loisinbagi Thorum the Kendrugi Ain Mantri Sri Kiren Riziju, Arunachal Pradesh ki Mukhyamantri Pema Khandu Amasung, Mukhyamantri Nongthomam Birena Singba Sharuk Yagani. Social Welfare Mantri Haikam Dingon Hairi, Resource Marang Kaina Lajdaba Manipuradi, Singapore Gumna Tourism na achoba income ohenba yai. Manghai, Mapan Lamgi Tourising Lakpada, Miok Michan Pabahibasi, Tangai Fade. Imphal Kuman Lampak Sports Complex the Pangtokpa, Manipur Sangai Festival Gamari Lenana, Ahum Suba, Amateur Muay Thai Championship Loisinbagi Thorum the Wangang Aduna, Siri Dingon Hai, Manipurasi Baraki Sports Kilamda Mangzil Thariba Raija Amani. Aduga, Muay Thai Gumba Manipuri Singa Yamna Paknaba Masana Sing Yokatuna, Manipura Sports Tourism, Saukat and Batangai Fade. Manghai Sports Tourism na Raija the Semilon Yamna Lagan Bagaloina, Mioikia Tabak Pibagi Achowa Lambi Amani Haibasi, Aikoi Punamagna, Kangaraba Wafamne. Manipur, India sports, Mangin Taba, Theatre Moivina, tourism sports, Masrega, Hena, for tourism, the Ning Changakanda, Hena, Ladiva State Sing, Yavan Leva State Sing, Natana, Atopa countries, may have Srigi Laka, the Manipur tourism sector, the Chapana Honavasi, Kotangai for the Lay, Haganais, Mana Tanzania, the Manipur, Masagi Santoklambi, Lejadaba, Masagi industry, Lejadaba, and then Moramuraka, the Quadigi Henam, Chanagataba, Quadigi Hena potential, Lejadaba. Masi hoigi economy da khari faba economy mo hin se hai taragadi akoi Manipur da masi ki tourism se hena opung phana chakhalan bada mi changba changi hai de mana thamjani. Manipur Sangai Festival lising ani kunitoi mapung phana pangthok no bohonabada SBI Northeast Circle ki General Manager NW2 Sri Lunkim Thangboy Regional Manager RBO Imphal Sri Hepun Bismarck na ngasi Mukhyamantri ga unaduna festival asiga mari lenana lupa lakh tara dan tawkre. Mukhyamantri ki Secretary da pangthokpa achamba thoram amada senfam sing adu Mukhyamantri da kusinakibani. Social media da thagalakpa warol amada Mukhyamantri hai mioi kiana festival asi mai pangna pangthokna ba honabada mateng panglakpa amasung dan torokpa asida chawthokchaba poi manghai SBI gi official singa raija sigi tongan mafam singda SBI gi branching hangdoknaba amasung currency cess lingnabagi matangdasu wafam kaya khanaki.
मुख्यमंत्री नोंगथोंबम बिरेना कोलकाता दा लेबा यूएस की कॉन्सुल जनरल मेलिंडा फाबेक अमसुंग यूएस की मिहुत कांगबु अमगा मुख्यमंत्री सेक्रेटरी के कैबिनेट होल्डर ngasi मिफम अमा पांगथोकरे थौरमदुदा मुख्यमंत्री नहाई भारत मणिपुर असी वर्ल्ड क्लास की टूरिस्ट डेस्टिनेशन अमा ओइरकली मसिगा लोइनना लेबाक असी चौखटनबा होनबदा चाउना मतेंग पांगली मालेम असी अमतो ओइबा ग्लोबल विलेज अमा ओइरकपदा नुंगाइबा फोंगदोकली हाइना मुख्यमंत्री न मखा ताकी कोलकाता लेबा फ्रांस की कॉन्सुल जनरल डिडियर तालपेन अमसुंग फ्रांस की मिहुत कांगबु अमगसु मुख्यमंत्री की सेक्रेटरीता मुख्यमंत्री न सभापति ओइदना मिफम पांगथोकी भारत G20 प्रेसिडेंसी ओइरकपा असिदा लेबाक असिगी राज्य सिंगदा थौरम क्या पांगथोकपगा लोइना मणिपुर दसु पांगथोकली प्रेसिडेंसी मनुंगदा राज्य असिदा तोंगान तोंगानबा थौरम क्या पांगथोकनबा थौरांग तौरे हाइरि मसिना मालेमदा अमसुंग लेबाक असिगी तोंगान तोंगानबा मफमसिंगदा मणिपुर की टॉप टॉप मगुनसिंग उथोपगी खुदोंगचाबा पीरगनी हाइना मुख्यमंत्री न फोंगदोकी म्यांमार की एम्बेसडर मो चो ओंग थाईलैंड की एम्बेसडर श्रीमती पतारोट होंगटोंग कंबोडिया की एम्बेसडर उंग सोंग ब्रुनाई की हाई कमिश्नर दातो अलहाई उद्दीन मोहम्मद तहा अमदी मिहुत क्यान मुख्यमंत्री का उनकी उनबा अदुदा भारत साउथ ईस्ट एशियन लमदम सिंगा समनबदा मणिपुर लौगदब मरुएब दायित्व सिंग अमसुंग इको टूरिज्म चौकटहनबगी मतंगदा वाफम क्या खनकी हाइरि ताबिलिबा पावसी आकाशवाणी इम्फाल देगिनी Manipur State Rural Livelihood Mission Sinduna Campaign Against Gender Based Violence Habisda Nomagi Oiba Raija Thaki Workshop amangasi Hotel Imphal Pangtokre Thoram the Wangang Aduna Social Welfare Gi Director Ngangum Utam Hai Home Department na Emergency Response System 112 Chalai Bahore Bharat Sarkar na su America gi Emergency Response Number 911 ga Manana 112 asi Chalai Bahobani Masigi Mamangda Leramba Hanagi number 181 su Adumak Chatnagani Nupi sing chathaba hingsa yauna tongan tongma thokdok sing tholokpa matamda phone number sing asida phone torokpa yagani Mangnai jila khudimakta one stop center hangdoktuna raija sida hojik one stop center tara taruk lere masina leifam leitaba nupi sing khudaki oina mafamdada changduna mateng lowba yagani center asida ain gi oiba amasung police ki mateng lowbagi khudongchaba phangani Siri Uttam Hai, Mioi Amana One Stop Center da Queen Labor Yadabanina, Makoina Swada Griha Home da Thamgani. Rises the Hogzik Swada Griha Home, Kulumdoi Muk Lere, Maramaduna, Kudong Tiban Nanglaba Nupi Sing na Lepam Sapam Late Bagi Awaba, Mayok Naningai Late. Mangnai, Jila Kudimakta Lariba ICDS da District Program Officer Amamamlay, Nupi Sing na Kudong Tiba Tolopam Matamda, District Program Officer Sing Asi Protection Officer Oina, Empire Torga. Empower Torga Thami Siri Uttam Nahai. Housing emergency response system haina ama home department na talaiga bolai 112 talaiba hogre ko US da kaida leiriba 911 gi mahut silakna bagi pandam da India government gi na 112 si talaiga pani aduna 112 si housing season na ba hobi ba yai aduna different mediums leigreba mateng long na bagi aduna Isagi Rai Yananda Karai Hovasibu violation Koge Duma Kangdo Piro, Tido Piro, as the Kangel Lagalay Bigano, Nasai Kangel Lagalay Gitargadi, can you say, culprit, Maja Sum Matonga Hangale, the PG de Hydokavani, Adubiani. Ngasigi Thoromadu the Manipur State Commission Women Commission ki Chairperson Salam Ulka Rural Development Amasung Panchayati Raj ki Additional Chief Secretary MIS Khana Singba Saruk Yaki Thoromdugi Technical Session da akangai singna wangang ki Manipur da ngasi mioi ani nauna COVID-19 positive oikibaga loinana positive oiba apunu masing lakh ama lising kuntramapan chamapan taranipan chure rises da hojik COVID ki active case taru khakta ngaire COVID positive oiba mioi mari naba phakibaga loinana naba phaba apunu masing lakh ama lising kuntra taret chatrek humpu humdoi shure naba phabagi chang cha da marfudrani pan dasmik mari tarukni All Manipur Health Services Doctors Association gi Relay Hunger Strike ngasi Senapati District Hospital da pangtokre Relay Hunger Strike asi thas gi kuntarutigi chatharakpani Kendra gi Law Singu Mantraloy gi makhada Raija gi Law Singu Bibag na pangtokadaba chahi manga gi oiba taramathoi suba Agriculture Census Phase 1 Raija thinba thungna haukre Agriculture ki Director na thopa cherol amagi matungina bibag asigi official singna survey lakpa matamda lawmi singna official singna hangliba wang singi pakum marik chumna pibinaba khangalakle
District Mental Health Program District Health Society NHM Chandel na sinduna ngasi Chandel Jila gi Kapam Village laiba South East Manipur Higher Secondary School da World Mental Health Day gi thoram pangthokre thoromdra jila asigi Deputy Commissioner Wahengbam Rajesh hai mipung khudimangna haksang phaba khakta natana mental health su phana thambagi tangai fadabasu lei miyamna toina natrabasu marak haksang sing check toktopagi hainabi laigadabani BSF linkakibagi yangkai nipan suba kumon thoranga mari lenana STC BSF Churachandpur na ngasi District Hospital Churachandpur da dan tawagi thoram ama pangthokre thoram adu da BSF ki personal kontra hena dan tawki hairi None Battalion Assam Rifles na Khobung Village da laiba Sunbird School da Career Counseling Program ama pangthokre maduda mairoi singna Bharat Lanmi amasung Assam Rifles sa sangduna laibak asibu ngak senabagi matang da pungning thogotpa wafong kya phongdokki hairi Hanagi Wangjing Tenthagi MLA Sapam Ibomsa Singna Laikidabada Manipur ex MLA Welfare Association na awaba phongdorakli Akas Bani Imphal gi pau tabiri United Kingdom na tara mari suba Manipur Polo International Lowre Manipur Horse Riding and Polo Association at Sinduna Imphal gi mapal kangjilbug da satharkiba tournament asigi ngasi sanagi va final da United Kingdom na India B Manipur bu panjal tara nipan da thoiki Loisenbagi thorom da Rajapal Laganesan Tribal Affairs Mantri Letpau Hawkip Shiksha Mantri T.S. Basanta Kumar Rajya Sabha ki MP Maharaj Hanajawa Laisemba T.S. Radhesyam Singh MLA na singba saruk yaki Thorom da wangang bada Rajapal hai Manipur apikba Raja ma oijarabasu sanabagi lamdadi powerhouse ni masigi matakta Raja si kala sanskriti amasung literature da maming chatli leibak asigi sana khonabagi lamda Manipur asi arangba thawamichak amani adubu Manipuri polo asi jati gi thakta sakhangbagi chang watli Malemda Manipur na polo masana kudol tami haibada haiman bathogloi masi chokthok chaningai ni Rajapal hai international polo pangthokpana tourism amasung sana khonaba chokot ambada natana sagol sing kanba haibasichu tournament asigi maru oiba pandam amani Manipur is a shining bright star in the field of sports in the country. But Manipuri polo is yet to gain momentum on the national scene. As we are all aware, the present-day polo originated from the traditional Manipuri polo, Sagol Kanjai. Polo, as played in Manipur in the bygone days, had its own rules known as Kanjai roll. You will find it interesting that the Manipur Polo International, a tournament approved by the Indian Polo Association, is the only one of its kind played on pony. Manipur has given polo to the world. Saving the polo pony is also an objective of the tournament. Winner oirba United Kingdom da lupa lakh anigi mana amasung runners up taraba India B Manipur na lupa lakh amagi mga makhagi mana PK Kunitoy suba FIFA World Cup ta Portugal na knockout stage sangba yabagi asa sauna leire ngasi angan bida sanakiba match ta Portugal na Uruguay bu panjal ani suna da thoiki group A gi match ta Ecuador ga Senegal ga amasung Netherlands ka yumbu Qatar ga housing haki matung pung nipan makhai da sanagani Imphal gi artificial tapta chathariba ani suba ampha kapta Liwa Chaning Youth Cultural Club na Quasify Youth Volunteer Organization bu panjal ahum amada thoiki atopa match amada KSC na USA bu panjal amasino da thoiki Kuman lampak artificial tapta chathariba Thangjam Birchandra Maipakpi Memorial Kuntaruk suba Winners Cup ki ngasi sanakiba match da 11 Star Sporting Club akampa na Charloy FC bu panjal ahum amada thoiki Ahum suba Northeast Open Invitational Bouldering Competition ngasidigi Kuman Lampak Sports Complex da haukre Manipur Sports Climbing Association sinba thorom aduda Youth Affairs amasung Sports ki Director T Fulen Meitei saruk yaki Uparashtrapati Jagdeep Dhankar na hai samas asida awanba puraknabagi amata ngairaba pambay di sikshani Tripura gi Agartala da leba Maharashtra Bir Bikram College da pangthokpa thorom amada wapam asi mangna pongdokkibani mangnai Bharat asi haujikti shiksha gi lam khudimakta mangjil thana chakhalakli amasung masi kanagumba amatana thingba ngamloi Uparashtrapati hai masina maram oiduna haujik malemgi economy da manga subada leiriba asi lakliba chahi khara asida Bharat asi ahum suba global economy oiba ngamnagani Uparashtrapati Nomagi Kongsata ngasi ayuk Tripura da thungkibani mahangna Raija de hek thungbaga Gomti jilagi Udoipur leba Tripura Sundari Mandira chatuna lai kurumki Aroibada maroiba pau Manipur Sangai Festival lisingani kunitoi loigadaba noma khakta ngai silakpaga loinana kumai pangthopangi maroiba mafam singda mi lakpagi chang hengalakli
Social Welfare Mantri Haikam Dingon Hairi, Resource Marang Kaina Lejadaba Manipuradi, Singapore Gumna Tourism na Achoba Income Ohenba Yai. Mukhyamantri Nongthomam Birena, Kolkata da Leba Consul General Amasung High Commissioner Sing Unaduna, Raisa Sigi Tourism gi Chokot na bigi matang da wapong kaya kanakre. Social Welfare Director Ngangom Utam na Hairi, Home Department na Emergency Response System number 112 Chalaiba Haure, Amasung United Kingdom na Tara Marisuba Manipur Polo International Laure. Paulo Jare.